ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯧꯉꯝꯕꯤ ꯂꯩꯁꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯇꯣꯝꯕꯤ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯤꯟ ꯑꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯩꯁꯅꯥ ꯃꯆꯤꯜ ꯌꯥꯝꯅ ꯀꯟꯕꯤ, ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯤ, ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ, ꯐꯝꯖꯥ ꯆꯥꯕꯤ, ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯆꯨꯞ ꯍꯥꯝꯗꯨꯅ ꯂꯩꯀꯥꯏꯗ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯤ, ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯄꯥ ꯀꯨꯟꯖꯣ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯕ ꯊꯛꯄꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯍꯥꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯋꯥꯖꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯂꯩꯁꯅꯥꯒꯤ ꯀꯣꯛꯇ ꯆꯪꯗꯦ꯫ ꯃꯃꯥ ꯊꯕꯥꯅ ꯂꯩꯁꯅꯥꯗ ꯀꯧꯔꯛꯏ꯫ "ꯍꯥꯏ ꯏꯕꯦꯝꯃ! ꯏꯕꯦꯝꯃ ꯂꯩꯁꯅꯥ! ꯏꯃꯥꯒꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯑꯣ, ꯏꯪꯈꯣꯜꯁꯦ ꯁꯦꯡꯕꯗꯅꯦ ꯋꯥꯔꯦ ꯏꯃꯥꯁꯦ"꯫ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ, ꯏꯁꯤꯡꯗꯣ ꯊꯛꯅꯤꯡꯂꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯉꯒ ꯀꯣꯛ ꯊꯛꯑꯣ, ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯦ, ꯄꯂꯦꯝꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯌꯥꯎꯁꯤꯟꯒꯦ, ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯤ ꯈꯟꯗꯦ, ꯑꯗꯨꯒ ꯈꯨꯖꯤꯟ ꯐꯦꯡꯗꯅ ꯂꯩꯔꯤꯅꯦꯕ꯫ ꯅꯪꯅ ꯈꯨꯖꯤꯟ ꯐꯦꯡꯉꯒ ꯂꯩꯔꯒ ꯊꯕꯛ ꯐꯕꯒꯁꯨ ꯁꯥꯔꯤ꯫ ꯍꯩ ꯑꯣꯏꯔꯣꯏ ꯅꯪ, ꯏꯁꯤꯡꯗꯣ ꯁꯠ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ"꯫ ꯑꯁꯨꯝꯅ ꯃꯆꯥ ꯂꯩꯁꯅꯥꯗ ꯊꯕꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯥ ꯊꯕꯥ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯍꯧꯏ꯫ "ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣꯕ ꯃꯁꯦ! ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ ꯃꯁꯤꯕꯨ! ꯃꯌꯨꯝ ꯄꯥꯜꯂꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯒꯗꯧꯕ ꯃꯆꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ"꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯖꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯁꯅꯥ ꯃꯇꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯖꯔꯛꯏ꯫ "ꯍꯣꯏ ꯏꯇꯥ ꯊꯣꯏꯕꯤ, ꯑꯩ ꯂꯥꯛꯏꯌꯦ, ꯇꯥꯕ꯭ꯔꯣ ꯏꯇꯥ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯅ ꯊꯣꯏꯕꯤꯕꯨ ꯀꯧꯖꯩ꯫ ꯊꯣꯏꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯗ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯦ ꯏꯇꯥ ꯂꯩꯁꯅꯥ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ꯫ ꯑꯗꯣ ꯏꯇꯥꯅ ꯂꯥꯛꯏꯀꯥꯟꯁꯤꯗ ꯇꯥ ꯆꯤꯡꯂꯦꯝꯕꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ"꯫ ꯊꯣꯏꯕꯤꯅ ꯆꯤꯡꯂꯦꯝꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥ ꯋꯥꯈꯜ ꯑꯃ ꯈꯟꯖꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯇꯥ ꯈꯝꯕꯗꯨꯗꯤ ꯃꯁꯛ ꯍꯥꯏꯔ ꯊꯤ, ꯃꯥꯒꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯍꯥꯏꯗꯨꯗꯤ ꯃꯁꯛꯁꯨ ꯐꯖꯩ, ꯃꯔꯜꯁꯨ ꯄꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯦꯛꯇ ꯐꯥꯔꯒ ꯃꯁꯤꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤꯁꯤꯗꯒꯤ ꯃꯨꯜꯂꯒ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ, ꯄꯩꯁꯥꯁꯨ ꯈꯔ ꯈꯦꯗꯣꯛꯄ ꯌꯥꯅꯕ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯍꯥꯏꯗꯨꯗꯤ ꯃꯃꯤꯠꯁꯨ ꯉꯥꯎꯒꯨꯝ ꯇꯧꯕꯅꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯊꯣꯏꯕꯤꯒ ꯈꯪꯅꯔꯤꯕ ꯆꯤꯡꯂꯦꯝꯕꯁꯦ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯅꯤꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤꯅ ꯀꯧꯔꯛꯏ꯫ "ꯍꯣ ꯏꯇꯥ, ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯇꯜꯂꯦ ꯍꯥꯏꯔꯤꯔꯣ"? "ꯇꯟꯗꯦꯍꯦ, ꯍꯣꯏ ꯆꯠꯂꯨꯁꯦ ꯏꯇꯥ, ꯑꯗꯣ ꯀꯨꯏꯅ ꯎꯅꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ, ꯍꯦꯛ ꯀꯨꯏꯔꯕ ꯑꯩꯗꯤ ꯅꯪ ꯊꯅꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯅꯤ ꯍꯥꯏꯁꯤꯅꯤ"꯫ "ꯍꯣꯏꯕ, ꯀꯨꯏꯔꯣꯏꯕ ꯏꯇꯥ, ꯅꯪꯒꯤꯁꯨ ꯇꯥ ꯈꯝꯕ ꯎꯅꯕ ꯀꯥꯟꯗ ꯑꯗꯨꯝ ꯉꯥꯏꯕꯤꯗꯣꯏꯅꯤꯗ"꯫ "ꯌꯥꯔꯦ ꯏꯇꯥ, ꯇꯥ ꯈꯝꯕꯒ ꯄꯨꯁꯜꯂꯛꯀꯅꯨ, ꯃꯗꯨꯒꯤ ꯈꯝꯕ ꯍꯥꯏꯕ ꯁꯛꯇꯥ ꯊꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ"꯫ "ꯀꯩꯅꯣ ꯏꯇꯥ, ꯇꯥ ꯈꯝꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯐꯕꯗꯥꯏꯅꯦ"꯫ "ꯍꯣ, ꯌꯥꯝ ꯐꯔꯒꯅꯅꯦ ꯅꯪꯒꯤ ꯍꯦꯛ ꯈꯪꯅꯔꯣ, ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ". "ꯏꯇꯥ, ꯑꯩꯒꯤꯗꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯂꯩꯔꯤꯌꯦ"꯫ ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯍꯣ, ꯑꯩꯒꯤꯗꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯂꯩꯔꯤ ꯀꯥꯏꯗꯅꯒ, ꯁꯛꯇꯥꯁꯤꯒ, ꯃꯋꯥꯗꯣ ꯑꯩꯅ ꯃꯨꯜꯂꯒ ꯀꯣꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ". ꯂꯩꯁꯅꯥꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯩ ꯍꯥꯏꯕꯅꯣ ꯏꯇꯥ"? "ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯪ ꯇꯥ ꯆꯤꯡꯂꯦꯝꯕ ꯎꯅꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤꯕ"꯫ "ꯍꯣꯏ ꯏꯇꯥ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯆꯤꯡꯂꯦꯝꯕꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫
ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯇꯧꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯃꯇꯥ ꯂꯩꯁꯅꯥꯒ ꯄꯨꯟꯅ ꯂꯥꯛꯂꯤꯕꯗꯨ ꯆꯤꯡꯂꯦꯝꯕ ꯍꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯏꯇꯥ, ꯇꯥ ꯆꯤꯡꯂꯦꯝꯕꯁꯨ ꯑꯥꯗ ꯂꯩꯔꯦ, ꯎꯅꯔꯨꯔꯣ. ꯑꯗꯣ ꯀꯨꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ, ꯆꯠꯂꯣ ꯎꯅꯔꯨꯔꯣ." ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯒ ꯎꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯃꯤꯠꯇꯤ ꯂꯩꯁꯅꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯤꯅ ꯈꯪꯅꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯆꯤꯡꯂꯦꯝꯕꯗ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯅꯣꯛꯁꯤꯟꯗꯨꯅ ꯃꯤꯠꯆꯤ ꯇꯦꯟ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯇꯥ ꯆꯤꯡꯂꯦꯝꯕ, ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ?" ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯩꯁꯅꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛꯀꯁꯨ "ꯇꯥ ꯆꯤꯡꯂꯦꯝꯕ, ꯍꯣ ꯇꯥ ꯆꯤꯡꯂꯦꯝꯕ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ?" ꯆꯤꯡꯂꯦꯝꯕꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯈꯨꯝꯂꯛꯏ꯫ "ꯀꯩꯕ? ꯈꯔ ꯅꯨꯡꯉꯥꯏꯇꯕ." ꯑꯁꯤ ꯍꯥꯏꯅ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯣ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯔꯥ? ꯇꯥ ꯆꯤꯡꯂꯦꯝꯕꯁꯨ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ." "ꯍꯣꯏ, ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ. ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯨ ꯃꯇꯥꯎ ꯇꯣꯝꯕꯒ ꯆꯥꯎꯕꯒ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯇꯥ ꯂꯩꯁꯅꯥꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ, ꯅꯪꯒꯤꯁꯤꯕꯨ ꯂꯩꯁꯅꯥꯁꯤ ꯑꯃꯨꯛ ꯄꯥꯝꯂꯛꯏꯔꯕ? ꯇꯧꯅꯨꯀꯣ, ꯇꯧꯅꯨ ꯍꯥꯏꯁꯤꯅꯤ ꯏꯇꯥ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯁꯅꯥꯁꯦ ꯅꯪꯒꯤ ꯍꯦꯛ ꯈꯪꯅꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤꯀꯣ. ꯅꯃꯤꯠꯇꯣ ꯉꯥꯎꯖꯒꯅꯨꯍꯦ, ꯑꯩꯈꯣꯏꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ." "ꯑꯁ ꯏꯇꯥꯎ, ꯅꯪꯁꯤꯗꯤꯕ. ꯊꯣꯏꯕꯤꯕꯨꯗꯤ ꯂꯩꯁꯅꯥꯅ ꯐꯖꯕ ꯁꯥꯊꯤꯅ ꯍꯦꯟꯗ꯭ꯔꯣ? ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯟꯕꯅꯤꯗ. ꯃꯥꯅꯁꯨ ꯑꯩꯁꯦ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯇꯧꯕꯁꯤꯗ ꯑꯩꯁꯨ ꯃꯥꯁꯦ ꯈꯪꯅꯅꯤꯡꯕ ꯑꯃ ꯅꯇꯥꯎꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯇꯅ ꯇꯧꯔꯤꯅꯤꯅꯦ." ꯆꯥꯎꯕꯅ ꯑꯃꯨꯛ "ꯇꯧꯅꯨꯀꯣ ꯏꯇꯥꯎ, ꯅꯪꯅ ꯈꯜꯂꯤꯗꯣ ꯐꯖꯃꯟꯗꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯃꯤꯟꯅꯗꯨꯅ ꯎꯅꯔꯝꯃꯤ꯫ "ꯇꯥ ꯆꯤꯡꯂꯦꯝꯕ, ꯅꯪ ꯊꯣꯏꯕꯤꯒ ꯇꯣꯛꯅꯧ ꯍꯥꯏꯁꯦ ꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯍꯦꯛ ꯀꯥꯏꯅꯗꯕꯗꯅꯦ ꯑꯩꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ." "ꯑꯁ ꯂꯩꯁꯅꯥ, ꯍꯣꯏ ꯇꯣꯛꯅꯔꯒꯦꯕ. ꯍꯌꯦꯡꯗꯣ ꯃꯥꯒ ꯎꯅꯔꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯋꯥꯐꯝꯗ ꯑꯩ ꯍꯧꯗꯣꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯊꯣꯏꯕꯤ ꯑꯗꯨ ꯌꯣꯡꯐꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯇꯥ ꯊꯥꯗꯣꯏꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ, ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗꯀꯣ, ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯄꯣꯊꯥꯗꯦꯕ." "ꯏꯃꯥ, ꯏꯇꯥ ꯊꯥꯗꯣꯏ, ꯑꯩꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤꯗꯣ, ꯑꯗꯨꯅꯅꯤ ꯏꯇꯥ. ꯏꯃꯥꯁꯨ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯒ." "ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯏꯇꯥ?" "ꯏꯇꯥ ꯊꯣꯏꯕꯤ, ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯩ ꯄꯥꯎꯅꯣ ꯏꯇꯥ?" "ꯑꯗꯨꯕꯨꯔꯣ, ꯇꯥ ꯆꯤꯡꯂꯦꯝꯕꯗꯣ ꯂꯩꯁꯅꯥꯒ ꯅꯨꯡꯁꯤꯅꯔꯕ ꯃꯥꯜꯂꯦ. ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤ ꯃꯗꯨꯒꯤ ꯂꯩꯁꯅꯥ ꯍꯥꯏꯕꯤꯗꯣ. ꯅꯪꯒꯁꯨ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯃꯨꯟꯗꯨꯅ ꯀꯣꯏꯕ ꯉꯝꯃꯤꯃꯤ." "ꯀꯩ ꯍꯥꯏꯕ ꯏꯇꯥ? ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯔꯣ ꯏꯇꯥ?" ꯊꯣꯏꯕꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ "ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯕ ꯇꯥ ꯆꯤꯡꯂꯦꯝꯕꯅꯕꯣ, ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯂꯩꯁꯅꯥ ꯃꯥꯅꯕꯣ. ꯏꯇꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯆꯤꯟꯊꯔꯛꯈꯤ꯫ "ꯏꯇꯥ, ꯑꯆꯨꯝꯕꯅꯤ. ꯄꯨꯈ꯭ꯔꯤꯗ ꯃꯄꯥꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯛꯑꯕꯅꯤ ꯏꯇꯥ. ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯟꯒꯅꯨꯕ. ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯇꯔꯣ ꯏꯇꯥ. ꯃꯗꯨꯒꯤ ꯂꯩꯁꯅꯥ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤꯗꯨꯒꯤ ꯃꯃꯥꯡꯗꯅꯦ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯀꯣꯏꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ." ꯊꯣꯏꯕꯤ ꯄꯦꯟꯗꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ, ꯇꯥ ꯆꯤꯡꯂꯦꯝꯕꯃꯛꯅ ꯑꯗꯨꯝꯅ ꯇꯧꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯤꯕꯨ ꯏꯇꯥ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯔꯝꯃꯤ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯍꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯊꯣꯏꯕꯤ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯇꯥ ꯆꯤꯡꯂꯦꯝꯕ? ꯏꯔꯣꯟꯕ ꯆꯥꯔꯛꯏ꯫ ꯅꯪꯗꯤ ꯆꯥꯔꯕꯣ? ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤ? ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯛꯏ꯫ ꯑꯗꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯂꯩꯁꯅꯥꯗꯤ ꯌꯥꯎꯔꯛꯇꯦ, ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ? ꯊꯣꯏꯕꯤꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯀꯩꯒꯤꯅꯣ ꯂꯩꯁꯅꯥꯕꯨ ꯍꯪꯉꯤꯗꯦ? ꯆꯤꯡꯂꯦꯝꯕꯁꯨ ꯂꯠ ꯇꯧꯅ, ꯁꯨꯝ ꯍꯪꯕꯅꯤꯗ, ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯅꯍꯥꯟꯈꯩꯗꯤ ꯊꯣꯛꯃꯤꯟꯅꯔꯛꯄꯗꯨꯗ꯫ ꯑꯗꯣ ꯊꯣꯏꯕꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯣꯏ, ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯇꯥ ꯆꯤꯡꯂꯦꯝꯕ꯫ ꯊꯣꯏꯕꯤ, ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯈꯪꯅꯔꯒꯨꯝꯁꯤ, ꯇꯣꯛꯅꯔꯁꯤ꯫ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯏꯕꯥꯅꯤꯒꯤ ꯎꯅꯕꯁꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ, ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒꯦ꯫ ꯑꯗꯨ ꯊꯣꯏꯕꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯊꯧꯔꯕ ꯋꯥꯍꯩꯗꯨꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯇꯥꯔꯛꯀꯅꯨ ꯌꯥꯗꯕ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡꯗꯣ ꯏꯍꯧꯔꯛꯈꯤ꯫ ꯊꯥꯗꯣꯏꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯇꯥ, ꯌꯥꯔꯦꯁꯦ, ꯀꯞꯄꯨꯔꯅꯣꯕ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯇꯥ ꯆꯤꯡꯂꯦꯝꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯏꯇꯥ꯫ ꯊꯣꯏꯕꯤ ꯀꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥ, ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯂꯨꯕꯁꯦ ꯀꯥꯏꯅꯅꯕꯒꯤꯗꯃꯛꯇꯔꯣ ꯏꯇꯥ? ꯏꯇꯥ, ꯌꯥꯔꯦꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯃꯀꯩ ꯇꯝꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯁꯅꯥ ꯃꯃꯥꯒ ꯀꯟꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯍꯥꯏ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯁꯤꯕꯣ? ꯍꯣ, ꯁꯨꯅꯤꯡꯉꯒ ꯁꯨꯅꯤ, ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯅꯤ, ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯗꯨꯗ꯫ ꯍꯩ, ꯆꯠꯅꯔꯣꯏꯅꯦ ꯑꯗꯨꯅꯗꯤ꯫ ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃꯠꯇ ꯁꯨꯔꯤ ꯈꯪꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯝꯖꯥ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯕꯁꯤꯕꯣ ꯅꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ꯫ ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯔꯝꯅ ꯃꯣꯛꯏꯕ, ꯏꯪꯅ ꯇꯞꯄꯤꯕ, ꯐꯈ꯭ꯔꯦ꯫ ꯏꯁ, ꯃꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯤꯗꯠ ꯄꯥꯗꯠꯄꯗꯨꯒꯗꯤ ꯑꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ ꯏꯃꯥ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯂꯩꯁꯅꯥꯅꯦ, ꯂꯩꯁꯅꯥ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯃꯆꯤꯟ ꯑꯁꯦ ꯃꯁꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯀꯨꯟꯖꯣ ꯆꯪꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯥꯎꯅꯕꯁꯦ? ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ, ꯅꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯀꯥꯏꯀꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨꯅꯤ, ꯅꯆꯥ ꯁꯨꯅꯤꯡꯗꯕꯤꯁꯦ ꯈꯔ ꯋꯥꯔꯛꯄꯤꯔꯗꯤꯅꯦ ꯐꯒꯗꯕ꯫ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯒꯅꯦ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯕ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯩ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯅꯪꯅ ꯍꯥꯏꯕꯗ ꯂꯧꯔꯔꯣꯏ ꯌꯥꯎꯅ ꯂꯧꯗ꯭ꯔꯕ ꯅꯆꯥꯁꯤꯡ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯛꯎ ꯍꯥꯏꯕꯅꯣ? ꯌꯥꯔꯣꯏ, ꯍꯌꯦꯡꯋꯥꯏꯅꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯆꯔꯁꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯀꯨꯟꯖꯣ ꯆꯪꯈ꯭ꯔꯕꯗ ꯊꯥꯕ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯅꯦ, ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ꯫ ꯏꯃꯥ, ꯑꯗꯨꯗ ꯏꯁꯧꯗꯣ ꯂꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ, ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯠ ꯇꯧꯔꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ, ꯑꯩꯉꯣꯟꯗꯒ ꯄꯥꯎꯇꯥꯛꯀ ꯑꯃꯨꯛ ꯄꯤꯁꯜꯂꯝꯃꯤꯁꯦ, ꯎꯁꯤꯠꯇ꯭ꯔꯤꯕꯅꯦꯕ ꯃꯥꯒꯤꯁꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ꯫ ꯑꯃꯔꯣꯝꯗ ꯂꯩꯁꯅꯥ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯤꯒ ꯎꯅꯔꯝꯃꯤ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯅꯪꯕꯨ ꯑꯩꯅ ꯉꯍꯥꯟ ꯍꯥꯏꯈꯤꯕ ꯁꯦꯜꯗꯨꯕꯨ ꯌꯥꯎꯔꯛꯂꯕ꯭ꯔꯥ? ꯂꯩꯁꯅꯥ, ꯍꯣꯏ, ꯌꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯕꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯂꯩꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯈꯝꯕꯁꯦ ꯃꯕꯨꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯀꯅꯥꯅꯣ ꯇꯥ ꯈꯝꯕ ꯍꯥꯏꯕꯨ ꯂꯩꯁꯅꯥ? ꯂꯩꯁꯅꯥ ꯁꯥꯎꯁꯤꯟꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ? ꯀꯃꯥꯏꯅ ꯇꯥꯔꯤꯕꯅꯣ ꯇꯥ ꯆꯤꯡꯂꯦꯝꯕꯒꯤ ꯅꯥꯁꯤꯕꯣ? ꯑꯩ ꯈꯝꯕ ꯄꯟꯈꯤꯗꯦꯀꯣ, ꯇꯥ ꯆꯤꯡꯂꯦꯝꯕ ꯍꯥꯏꯕꯅꯤ꯫
ꯀꯔꯥꯏꯗꯒꯤ ꯈꯝꯕꯅꯣ ꯑꯩꯕꯨ ꯈꯝꯕ ꯍꯟꯅ ꯇꯥꯈꯤꯒꯨꯝ ꯇꯧꯏꯗ ꯑꯗꯣ ꯐꯔꯦꯁꯦ ꯂꯩꯁꯅꯥ 이바니ꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯑꯗꯨꯅ 이바니 ꯆꯦꯜꯂꯁꯦ ꯂꯩꯁꯅꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯖꯤꯡꯂꯦꯝꯕ ꯀꯣꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯑꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯏꯃꯥꯗꯣ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯇꯧꯍꯧꯔꯤꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯆꯪꯉꯣ ꯆꯪꯉꯣ ꯑꯗꯣ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ ꯂꯩꯁꯅꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯈꯝꯕ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯈꯝꯕꯁꯨ ꯂꯩꯁꯅꯥꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯂꯩꯁꯅꯥ ꯊꯩꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨ ꯈꯝꯕꯅ ꯀꯧꯔꯛꯂꯝꯃꯤ ꯂꯩꯁꯅꯥ ꯉꯥꯏꯈꯣꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯊꯩꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯀꯩ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯌꯨ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯕꯗꯁꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯂꯩꯁꯅꯥ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯂꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯑꯩꯗꯣ ꯇꯥ ꯈꯝꯕ ꯂꯥꯛꯄꯗꯣ ꯎꯍꯧꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯑꯩꯗꯣ ꯍꯟꯗꯛꯇꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯈꯔ ꯆꯥꯗꯗꯨꯅ ꯇꯧꯕꯅꯤ ꯑꯣ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯣ ꯂꯩꯁꯅꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯂꯝꯂꯣꯏꯁꯤꯔꯣ ꯅꯪꯅ ꯆꯤꯡꯂꯦꯝꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯑꯗꯨꯗꯤ ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯏꯇꯥ ꯊꯣꯏꯕꯤꯒ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯏꯇꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯀꯣꯏꯗꯣꯏꯅꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯎꯅꯔꯁꯤ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯆꯠꯈꯤꯔꯝꯃꯤ ꯈꯝꯕ ꯆꯠꯈ꯭ꯔꯕꯗ ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯇꯥ ꯈꯝꯕꯗ ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯊꯣꯏꯕꯤ ꯍꯥꯏꯕꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯕ ꯑꯩꯁꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ ꯑꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯅꯨꯃꯤꯠꯇꯣ ꯐꯤꯁꯥꯈꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯔꯩ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥꯕꯅ ꯂꯣꯏꯔꯅꯤꯅꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯏꯁꯥꯁꯤ ꯍꯥꯟꯅꯗꯧꯅ ꯀꯟꯅ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯁꯣꯟꯕꯅꯤꯅ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯕꯁꯤꯗꯤ 이마부 누가이나 탐바 하베세 아이기 반담네 아두나 아이기스 와디에 이마 아두보 아이나 시디 낭몬다 와무다 하기고 이베마 낭 이마다 가리수 가이바 떠구누고 호이마 가이와노 하이비요 아테이기 나테 낭기 강내자바 누파가 레이브로 레이르바디 이마다 시행나 하요 아이니 힝닝의 마담 카라시다 이자부 ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯖꯍꯧꯕ ꯏꯃꯥꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯀꯥꯏꯕ ꯇꯧꯗꯅ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯆꯤꯡꯂꯦꯝꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯕꯨꯛꯅꯤꯡꯗ ꯁꯣꯟꯖꯔꯝꯃꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯅꯪꯅ ꯁꯨꯝ ꯂꯨꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕꯤ ꯂꯩꯁꯅꯥꯒ ꯈꯪꯅꯕ ꯉꯝꯃꯤꯗꯀꯣ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯅꯆꯥꯒꯤ ꯈꯪꯅꯕ ꯑꯝꯇ ꯂꯩꯇꯦꯗ ꯏꯃꯥ ꯑꯗꯨꯕꯨ ꯅꯆꯥ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯅꯆꯥꯗ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯄꯨꯟꯁꯤ ꯆꯨꯞꯄ 이마기 나ꯛꯇ 이마기 세바 ꯇꯧꯗꯨꯅ ꯂꯩꯖꯔꯒꯦ 이마기 이베마 ꯃꯗꯨ ꯌꯥꯗꯦ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯗꯨꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯕꯣꯛ ꯂꯩ ꯑꯗꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯏꯆꯥꯅꯦꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤ ꯂꯩꯕꯕꯨ ꯑꯃꯠꯇꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯀꯔꯤ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ
Hanubi aina thabak pumnamak asum tawduna leirabasibu yengba nungairibra haibani damasibo. Mama na hairibadu tabadagi khambana sumna hairi. Ima, isaudo langdoi sharu nacha nupa hanse asida oina hayu. Nupi thiyu haidana. Aigi budi leireba. Ngasi adum pusilasu yarabani. Aduda tasawu kalaga aina he nupi pusilakpado nungaitena tawbani. Khambana hairibadu tabadagi thoibana sumna hairi. Ish, angang nang chai soida charani se. Yamna he pa sabra haibune ngasi soiro se nang. Karigi soirodoribano? Angang asina hairibase chumdro ha? Khangde ima gi dine nupi pusalo hairibasini. Ima se ahalo salakdebani ko. Nasa haira matik chadabasu natti. Nangi khangnaba leitrabasu hayo. Imana ikhut chabi imau thigini bunga. Khangdreda. Imana thopane silo. Aigidi khangnaba nupisu leiti. Asi haiduna makhut aduna lukhamda nanduna ikaiba adu khangbagi mawong tawje. Ho, adu asain haraga loire. Ai heyda gidine ikhut chabi imau thiba horadabani ko. Khambana amo. Oh, thiro, nasa se, so bakang sari on kidore. Bakang sari on kradine, nupi gab da thiba khangaroi ma. Asi haina duna makhoi mama macha ahumdo punna nokminarami. Matam khara leiraba matungda Chinglemba amasung Laisna makhoi ani su chenkirami. Chinglemba mama hiyainu yamna phaba mangonda di lalakpa yadaba yamna sathiba nupi amakhakni. Makhoi ki machin manau asi anini. Machanupi amaga makhoi ahum leizabani. Chatnabi gi matung inna Laisna ahal khara tawduna mayumda thinbirami. Aduga makhoi ani luhongbagi matam sulepnarami. Somnana khamba mathwai yamna warami. Laisna, asira, aina nangbu thamoi sengna nungsirabagi khudam haibado. Phare, aina matik chaba mi ama oihudabana nangna aibu miraibani. Adubu nongbadi nangisu aina waribasidagi hena wara oihanigai litiko. Aisu ngasidagidi nangi wakhal thadokpa tamlani. Asi khanduna khamba wakhal nungaitana thamoida khutum suduna khanglami. Mathangi numitni ayukki matamni. Kaboklei makhutta ahaw athum khara puduna tombiregi mayum tamna laklami. Kaboklei lakpa ubada tombirei so. Iche karaida chatpirubano aikhoida laibro. Matam aduda kabokleina. Hoine aise nangidi hekta chatlurage haiduna laklabani. Oh, ado iche kari leibirabage. Ho aina lakpabu karigi oinige. Ado nacha nupibu leikibro. Oh, madi mata thadoiga punna kaitheda phi thaba chatkini che. Oh, phare. Ado aina laklibase nangi chanupi thoibibu imau aige haiduna laklibani. Yadabaga yaroiko. Hama, hoi. Ado iche ai ichanupi gi wa amata su takige. Ma halaklaga aisi wari se haudoklaga yenglage. Aisu khalibani. Magi mafam chaba amada nena tada leijakrabadi haiduna. Oh, hoi. Adudi khanaro. Namana cha. Ado yada laktagadi yapote ko. Asumna makhoi ani macha ani gi luhongbagi matangda wari kaya ama sanarami. Asumna matam khara hujinkraba matungni Laisna amadi Chinglemba makhoi ani su luhonglami. Laisna thabak tawba yamna tanba suningdabi mau ama oirami. Hiyainuna. Mao! Tarabro! Ho, Mao! Tabrani nangbo! Howji phabo kaiduribage? Mapal somda amta thoro ulawnya. Laisna so hakamga wawa chanduna kadagi thoklai aduga asumna hairi. Kaino ema kwak tawna hekta lawduna kawbiribaduba. Is kaya dunu yenguni hemasibo. Naso nupi asina yamgi thabak pumnamak loina tawduna leiribase nang mateng khajikta pangsinge haiba khandrabaro haiba. Karino ima aisibu yumsida thabak sunanaba lakpa minai oina ubirabro. Ha, aidi yumsida ne yumturembi oige haiduna laklibani. Haima, kaya do sitribano yenguni he. Mayumdagidi mama mapana yumbalan phajana tapiraktrabanina
ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯍꯦꯔꯥ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯀꯌꯥꯝ ꯐꯔꯗꯅ ꯏꯃꯥ ꯍꯣꯏꯅ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯍꯥꯏ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯌꯨꯝꯕꯥꯔꯣꯟ ꯃꯁꯛ ꯈꯪꯗꯕꯤ ꯆꯥꯎꯈꯠꯄ ꯇꯝꯃꯨꯅꯦ ꯊꯛꯁꯤ ꯈꯥꯁꯤ ꯈꯔ ꯂꯩꯌꯨꯅꯦ ꯑꯇꯟꯕꯤ ꯑꯣ ꯌꯨꯝꯕꯥꯔꯣꯟ ꯈꯪꯕꯤ ꯏꯃꯥꯒꯤ ꯅꯆꯥ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯈꯔ ꯇꯥꯛꯄꯤꯔꯣ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯍꯩ ꯄꯥꯎꯇꯥꯛ ꯐꯕꯤ ꯅꯆꯟꯁꯤꯗꯤꯅꯦ ꯅꯪꯗꯧꯅ ꯇꯧꯗꯦꯅꯦ ꯍꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯍꯥꯍꯥꯌꯣ ꯅꯣꯛꯆꯅꯤꯡꯉꯤꯗꯀꯣ ꯑꯩꯗꯤ ꯍꯥꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦ ꯍꯤ ꯃꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ 이베마 랑겐 까리 통리바노 낭보 이마 이론바 엄마가 강호 엄마가 했다 떠슬리 아도 이마 그에게는 이마가 이놈마가 묵랑너리두보 이베마 마기 슈닝다 미마우세 마친 얌나 깔리네 마네 농마디 아이기 쿠다 소이드라 마밤 요르다바니 마 야레세 이마 미기 망비 가이자드로 아도 몬신나라가 레리두보 하 호이세 야레 톡라세 나봉두부 타박 잡겠니 하이브다이냐 셔크르브라 마보 짤람키로예 이마 짝짜르가 잡겠니 하이키바니 오 파리 짝도 사살로이실로 이마수 타박 아마 잡게더바니 ngahake matung langlinsu chak adu loisaladuna mama mabung mana mabu chak chanana ba kauraklami adugi matung makoisu chak adu makoi punna chaminarami लेसनादी इंसान अदु महाव खर वाटपदगी इसौ तौबा हौरई करी इंसान नुसिबो असुक यामना हाउतबसिबो फजना पुगिंग चंगना थोंबा हाइबदुबो हाइद्रबरा खंदिबा हाय चाक तो चानिंद्रगने को हगोलगा चक्को हावी गा हाउती काइना मना मनिना मुंग नाबिरनु हो साक थोंबसे खर निंगथिजना थोंलबदिने फगदबनी मतम अदुदा चिंग्लिमना यारे कदुरुगी नुबिया नोंगामदगिना नुमि ताबो फावबो इसौ अदुम लांगदुर लेबिसिबो चाकसे ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯁꯤꯀꯣ ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯗꯧꯕꯅꯤ ꯐꯠꯇꯕꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯍꯟꯕꯅꯦꯕ ꯆꯥꯔꯣꯏꯌꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯟꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯍꯩ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯋꯥꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ 이마ꯒꯤ ꯃꯤꯍꯨꯟ ꯈꯪꯕ ꯅꯠꯇ꯭ꯔꯥ 이마 ꯑꯩ ꯇꯞꯅ ꯐꯖꯅ ꯑꯝꯇ ꯍꯥꯏꯒꯦꯕ नत्रबदिने इमाबु कया फते हारकनुको था खरा होजिनख्रबा मतुंग थोइबा अमसुंग थोइबी मखोय एनिसु चावना लुहोंगदुना यामना नुंगाइना युम्बाल मरा चेतना इंगना तपना नुंगाइना लेरमी अमरोमदा चिंगलेमना मागी नुपीदा सुमना हाइरई लेसना नंगसु इचन नुपीसिना तौरिबा थबगसे खितौरबसु मतिगनु पांगसिनबा याबनी नंगी थपखा खंगदबगी वंगांग सांगांगदो खरा सेंदोपा तमो लेसना नत्रबदी नंग इमाना सोइदेनने नपाम युनबा तांबिख्रनिबा करी नोइगी नमासना आइबु इपामना तालगा आइना जगोइगे थेक्तना येंगदगा लेरनि सिरो कानादे नुपा आइगी सनामता साजे हाबेदो कमाइन तौबनो आई सेलगा अमता लेट्रेदा थबकसु चटपा कुइजे नंगी लेरिदो अदुदुम सिउदना हो सिदि लिरे अनौबा अममु पामए अदो आइदी सादबा यारोइको होय खनसिको खनसि नते आइदी सादबा सुंयाम यारोइको नुपा लेसना थबक वाना हलपने वायाम गांगरोइसे आई इंहात पोथागेको हो यारोइये नंगदी आइने बो हाइदि सुंयाम यारोइदमनि सियाम तानिंदिको नुपे नंग आइने तुमिन लेयोना हाइदिंगाइसदा तुमिन लेहो नत्रबदि नंग सोइदना नपाम योगो सोइरोइना असी हाइपदगी लेसना तुमिन लेखिरमी मथंगी नुमितनी हियाइनु इमुंग मांगोल अदु लोइसिंदुना इसौ तौरमी असिगी मवसे आइगी खुतने मा सोइरुसे मपाम योबा नोंगाले हगतनी सु खंगदे नुपी एमा ओइबगी लाई थमै थानी हाबसु खंगदे करम्ब नुपीनु हाबनी दमसिबो मसिने ngasi आइगी इचिंदो लाक्तनने ngasi दिने मपाम द सोइदना आइगी खुत सिबा सोइद्रबनी मा मचा लांगलेना करीनो इमा नोंगानबगा इसौ अमुक लांगना लेरमिसिबो
ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯛꯀꯅꯨ ꯏꯃꯥ ꯂꯩꯀꯥꯏ ꯃꯃꯥꯡꯗꯤ ꯏꯀꯥꯏꯖꯩꯀꯣ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯩ ꯑꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯧꯗꯣꯡ ꯃꯥꯟꯕꯤ ꯅꯥꯔꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯥꯗꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯗꯣ ꯇꯠꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯉꯥꯡꯅꯍꯟꯕꯁꯦ ꯀꯔꯤ ꯃꯧꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯣꯛꯑꯣ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯈꯥ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗꯅꯤ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯤꯄꯥ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯈꯤꯇ ꯄꯤꯔꯝꯃꯣꯕ ꯁꯦꯕ ꯀꯣ ꯍꯥꯏꯕꯅꯤ ꯅꯤꯄꯥ ꯂꯩꯁꯅꯥ ꯑꯩꯕꯨ ꯉꯍꯥꯟꯁꯨ ꯅꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯈꯤꯗꯥꯏꯅꯦ ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕ ꯍꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯆꯤꯟꯕ ꯑꯃꯒꯤ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦꯕ ꯂꯩꯁꯅꯥ ꯅꯪꯅꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯕꯅꯤꯀꯣ ꯅꯠꯇꯦꯅꯦ ꯑꯩꯁꯤꯕꯨ ꯁꯦꯜ ꯄꯥꯝꯕꯤꯔꯕ ꯅꯪ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤꯅꯦ ꯑꯩꯁꯦ ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯁꯅꯥ ꯁꯥꯎ ꯍꯥꯏꯔꯁꯨ ꯁꯥꯔꯤꯕ ꯑꯃ ꯇꯧ ꯍꯥꯏꯁꯨ ꯇꯧꯔꯤꯕ ꯑꯗꯨ ꯐꯥꯎꯕ ꯄꯦꯜꯂꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣꯅ ꯐꯔꯦ ꯅꯪ ꯅꯄꯥꯅ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯦ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯏꯄꯥꯝꯅ ꯆꯠꯇꯧꯔꯤꯕ ꯉꯝꯃꯣꯏ ꯑꯩ ꯊꯕꯛ ꯍꯥꯏꯔ ꯅꯣꯡꯃꯇꯁꯨ ꯃꯅꯥ ꯑꯃꯠꯇ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯐꯝꯖꯥ ꯆꯥꯕꯒ ꯇꯨꯝꯕꯒ ꯃꯤꯋꯥ ꯉꯥꯡꯅꯕꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯌꯥꯔꯦ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯅꯄꯥꯝꯅ ꯊꯤꯟꯕꯤꯔꯗꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯁꯦ ꯑꯩ ꯏꯄꯥꯝꯗꯒ ꯆꯠꯄ ꯉꯝꯖꯔꯣꯏꯕ ꯍꯥ ꯀꯔꯤꯒꯤ ꯉꯝꯗꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯂꯩꯁꯅꯥ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯊꯤꯟꯒꯅꯤꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯈꯪꯕꯤꯌꯣꯕ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯊꯥꯗꯣꯛꯑꯃꯤ ꯅꯨꯄꯥ ꯅꯪꯕꯨ ꯊꯥꯗꯣꯛꯑꯁꯦ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯖꯩ ꯍꯩ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯏꯃꯥ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯃꯄꯥꯝꯗ ꯊꯤꯟꯕꯤꯈ꯭ꯔꯒꯦ ꯏꯃꯥ ꯑꯩꯅꯦ ꯃꯥꯒꯤ ꯁꯅꯥ ꯁꯥꯕ ꯄꯩꯁꯥ ꯅꯤꯕꯗ ꯅꯆꯥꯁꯦ ꯄꯨꯕ ꯊꯥꯡꯕ ꯍꯥꯏꯕꯗꯣ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯆꯧꯕ ꯏꯃꯨꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯍꯥꯟꯅ ꯅꯪꯅ ꯋꯥꯔꯛꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏꯅꯦ ꯂꯩꯁꯅꯥ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯏꯀꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ ꯃꯅꯦꯝ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯅꯃꯧꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯉꯥꯡꯉꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯏꯃꯥꯅ ꯅꯃꯧꯕꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯀꯞꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯏꯃꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯇꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯇꯞꯅ ꯌꯨꯝꯕꯥꯜ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯤꯀꯣ